ꯃꯌꯥꯡꯗꯩ ꯃꯅꯤꯄꯨꯔ ꯂꯣꯟ ꯑꯣ ꯚꯩꯌꯥ ꯑꯃꯨꯛ ꯂꯥꯛꯑꯣꯀꯣ ꯁꯤꯁꯦ ꯅꯩꯅꯦ ꯁꯤꯁꯦ ꯑꯣꯔ ꯑꯦꯛ ꯄꯤꯔꯛꯑꯣ One, two. ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯥꯗꯔꯁ ꯗꯦꯒꯤ ꯑꯣꯏꯅ ꯀꯣꯏꯕ ꯄꯨꯕꯅꯤꯀꯣ ꯑꯗꯣ ꯌꯨꯅꯤꯠꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯄꯅꯦ ꯑꯩꯈꯣꯏ ꯌꯨꯅꯤꯠꯀꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯑꯣꯏꯅ ꯆꯠꯄꯅꯦ ꯐꯥꯗꯔꯁ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯒꯤꯐ ꯅꯨꯡ ꯑꯗꯨꯗ ꯍꯥꯏꯕ ꯂꯩꯇꯦ ꯁꯨꯝ ꯂꯝ ꯀꯣꯏꯕ ꯁꯨꯝ ꯑꯁ꯭ꯋꯥꯏꯕꯨ ꯀꯣꯏꯊꯣꯛꯄ ꯈꯣꯠꯄ ꯄꯨꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ 야, 야, 딩딩. 아이, 선다. 봐봐. 영영 하시다. 야, 야. Ano sana lo? Cielo, cielo. Ôi mà. Ui da. Cái gì vậy? Púp long đã thua rồi. Punya tage. Kenapa? Ini. Cái đâu đâu mà? One, two. Jongo. Thế là ai đang ngang ngác thế nào rồi? Bác sĩ. Để photo ông ta nằm ngã. ꯃꯌꯥꯡꯗꯩ ꯃꯅꯤꯄꯨꯔ ꯂꯣꯟ ꯑꯣ ꯚꯩꯌꯥ ꯑꯃꯨꯛ ꯂꯥꯛꯑꯣꯀꯣ ꯃꯅꯤꯄꯨꯔ ꯂꯣꯟ ꯍꯟꯒꯦꯡꯀꯣ ꯑꯩꯈꯣꯏ ꯁꯤ ꯆꯥꯔꯤꯕꯀꯣ ꯁꯤꯒꯤ ꯕꯣꯔꯥꯁꯦ ꯑꯂꯨ ꯕꯣꯔꯥꯅꯦꯕꯀꯣ ꯃꯥꯅꯤ ꯀꯩꯅꯣ ꯑꯗꯣ ꯁꯤꯁꯦ ꯑꯃ ꯄꯤꯔꯛꯑꯣ ꯍꯥꯏꯒ ꯂꯥꯛꯑꯦꯕꯀꯣ ꯁꯤꯁꯦ ꯅꯩꯅꯦ ꯁꯤꯁꯦ ꯑꯣꯔ ꯑꯦꯛ ꯄꯤꯔꯛꯑꯣ ꯑꯃ ꯄꯤꯔꯛꯑꯣ ꯍꯥ ꯑꯃ ꯄꯤꯔꯛꯑꯣ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯒ ꯈꯪꯉꯕ꯭ꯔꯥ ꯌꯦꯡꯉꯤꯁꯨ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯇꯧꯒꯦ ꯑꯁꯤꯒꯤ ꯃꯌꯥꯡ ꯅꯨꯄꯥꯁꯦ ꯑꯩꯒ ꯐꯖꯅ ꯁꯥꯟꯅꯒ꯭ꯔꯕꯅꯤ ꯀꯧꯒꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯅꯨꯄꯥ ꯑꯝꯇ ꯂꯥꯛ ꯏꯁꯤꯡ ꯑꯃ ꯄꯤꯔꯛꯑꯣ ꯏꯁꯤꯡ ꯏꯁꯤꯡ ꯑꯩ ꯍꯥꯏꯌꯨ नहीं पानी वाटर 이싱 탕나바 이싱 탕나바 이싱 필요 이싱에 just tinggal dah mana ngaku 누파 나고 sao cái gì này cái gì mantan sana ini yang pasti tahu mana ini gak ada mana depan oi 시제 마 필요 시제